Ozatu ngarang mi form to the low kibo warepta khoigi hairiba under one condition amagi makhada khoigi laingak semba da yauragasu condition amagi makhada yaugadabani haiba wapam thamgrabasu nakala maromda hairiba laingak si semba da saruk yabar yaroi haina tongan ba kugi zo furup ki leiriba village volunteer eastern zone kuki jo ngam kauba lup tongan ba lup kaya na thador pacheroda hairiba manipur da anoba popular government ama semba da kuki furup ki leiriba elected MLA amasung su chatnaduna leiriba group sing giluching basing yauba yaroi haibo apam thamli duga hairiba lup asina thadorok pacheroda miyamgi legislature leiba union territory ama oina separate administration pigani haibagi aiba cherol oina piraktriba makhai furup asigi leiriba MLA sing amasung sugi luching basing anoba lengak semba da yauba yaroi haibam ka thamli da saim tangje kamai thamini yoja ami sahana su kogi kenoda tripura amadi Tripura Northeast की सेशन दा कोई प्रिंसली स्टेट वरंबा त्रिपुरा अमदी मणिपुर से कोई 1949 दा एमर्ज तो के बने असन 1949 दा कोई यांगरोल दा एग्रीमेंट दा कोई मणिपुर से मचे ताब सुया यारोय हाइना केरा हना हाइग्रने मोगे कोई कनो सेपरेट एडमिनिस्ट्रेशन अदिगे सेपरेट कोई तोंगाम टेरिटरी पीबे यारोय मणिपुर थुगा बे यारोय से Karahan na kangang crowdeba. Masih anam kan boy na makoy separate administration logo ni hai na makoy na hanjin hai bese makoy kudit mangjong chu makom ni mangda manga tangum ni na karahan na kanang crowdeba. Masih pauda makoy na government of India na koy North Manipur se thugai na makoy na bada khangna makoy lamen tu hen ba foreign American singa siga Loktuno rekanda nasi koi tampakta Manipura nasi wahal liba Iran sih nasi makoi na lotion gedi kaisi lagi benate India ki security force ini thadi laga makoi da government operation toraga NRC toraga koi makoi sih nasi da koi census toraga foreign immigrant sih nasi kantu o kanda makoi sih nasi tak thok raga Lahori ba asing indigenous tribe hanadi kundara pa isili nausing singi isili inausing ase lahori kanda hena phagani madunna tadana makoi na sum irang tholla kanda to bisna de koi tandu laita wal lamda ma porpa ngamoy masu tasena ma makoi separate administration je makoi kara hanna khanan grabani UT se oi basunya yaro se makoi khanan grabani to masih government of India na thoan bani makoi singa sibu lakshin mangam daba 205 tagi su agreement to na adagi ngasi 2005 amadi 208 su se amu extend to giba hena sa thon ba adi Disney te kem sing de leiriba kangpok de leiriba Chachanpur de leiriba adagi More de leiriba adagi Kadangban de leiriba khoi tampak ta na da su agreement thamiba koi thangjing chingkhong de leiriba singase yam thuna takthua kanda makoi singa chubu su singa che lahendaba makoi normal life te thamna pai masi maram chungsa sadna Manipur se thugaina ba na makoi ne hena strength power pishulaga sentum tha finance adagi makoi da matik chaba khulai pishulaga anda su singa se makoi na lakshin ba sungam daba Disney te kem da thamba sungam daba masi na ngasi hak litna irang tholi bisa khangna Tuoli bani haba. Ngarang handa su koi lian mai koi naga kunda su koi yang kai humpu mu hena la akan da ma koi da nongmai kapsul laga naga kunjeng do hat kani tuk kani kana ki henba. Ada Indian army sini sini kai dau lagi haba. Su ma si lakshin da badai ma koi na tuan banga tene haba. Asiku ma matang asida ma koi na lamhen tu henba koi kuki meletian sing su sing ase lokthok ti makai di koi irang sin nem thaba ngamoy aduga makoi na hena sugumba demand sing ase tor koi ane chomjali Okay thagat chari